ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯒꯦꯄꯦꯛꯁ ꯃꯍꯥꯛ ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯤ꯫ ꯑꯃꯨꯁꯅꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯁꯪꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁ ꯄꯔꯞ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯨꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯁꯅꯥꯗꯣ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯈꯨꯝꯗꯦ꯫ ꯒꯦꯄꯦꯛꯁꯅ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯑꯃꯨꯁꯅꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯣ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯦ ꯏꯕꯨꯡꯉꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯦꯄꯦꯛꯁꯅ ꯍꯣꯏ ꯐꯒꯅꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯁꯅꯥꯗꯣ ꯄꯔꯞ ꯌꯨꯝꯒꯤ ꯅꯥꯀꯟꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁꯅ ꯑꯣꯖꯥ ꯊꯕꯛ ꯂꯣꯏꯕꯤꯔꯕ꯭ꯔꯥ? ꯂꯣꯏꯔꯦ꯫ ꯀꯔꯤ ꯂꯩꯒꯦꯅꯦ ꯅꯪꯅ ꯑꯩ ꯅꯥꯛꯇ ꯂꯥꯛꯄꯁꯤꯕꯣ? ꯅꯍꯥꯟꯒꯤꯗꯨꯕꯨ ꯀꯥꯟꯅꯗꯕ꯭ꯔꯣ? ꯑꯁ ꯑꯣꯖꯥ, ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯣꯛꯈꯤꯗꯅꯕꯨ ꯂꯩꯗ꯫ ꯍꯩ ꯊꯕꯛꯇꯨꯅ ꯀꯥꯟꯅꯗ꯭ꯔꯒꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯂꯩꯀꯣ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ, ꯑꯩꯅ ꯇꯧꯔꯤꯕꯗꯨꯗꯤ ꯀꯥꯁꯇꯤꯡꯅꯤ ꯍꯥꯏꯗꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯥꯏꯈꯣ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯇꯧꯈꯤꯕ꯭ꯔꯣ? ꯇꯧꯈꯤ ꯑꯣꯖꯥ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯄꯣꯠ ꯑꯗꯣ ꯄꯤꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦꯗ꯫ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯀꯥꯞꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯧꯕ ꯉꯝꯂꯣꯏꯅꯦ꯫ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯔꯒ ꯌꯦꯡꯉꯨ꯫ ꯑꯗꯨꯒꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯑꯉꯥꯡꯗꯨꯗ ꯀꯨꯞꯅ ꯍꯪꯂꯕꯅꯤ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯀꯥꯡ ꯈꯛꯇ ꯊꯝꯃꯤ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯅꯦꯗꯅ ꯈꯨꯝꯂꯤ ꯄꯣꯠꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯅꯤ ꯍꯥꯏꯕꯗꯤ? ꯑꯣꯖꯥ, ꯑꯩꯅ ꯑꯉꯥꯡꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯑꯆꯥꯄꯣꯠꯀ ꯄꯤꯖꯔꯒ ꯑꯩꯅ, ꯅꯪꯗꯤ ꯅꯁꯛ ꯅꯇꯧ ꯌꯥꯝꯅ ꯐꯖꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯅꯨꯡ ꯑꯃꯨꯕꯁꯦ ꯅꯈꯣꯏꯒꯤ ꯀꯥꯡꯗ ꯊꯝꯃꯣ ꯍꯥꯏꯗꯅ ꯄꯤꯈ꯭ꯔꯤꯕꯅꯤ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕꯅꯤ ꯍꯥꯏꯗꯅ꯫ ꯅꯪꯁꯨ ꯀꯣꯛꯇꯤ ꯂꯩꯍꯩ꯫ ꯑꯗꯣ ꯀꯩꯗꯧꯔꯕ? ꯑꯗꯨ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯗꯨ ꯊꯝꯕ꯭ꯔꯥꯗꯅ ꯍꯪꯕꯗ ꯊꯝꯃꯦꯗꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯃꯨꯡꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯒꯤ ꯃꯃꯤ ꯏꯎ ꯎꯗꯦ, ꯅꯣꯛꯈꯤꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯅꯤ ꯑꯣꯖꯥ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯑꯃꯃꯨꯛ ꯊꯥꯕ ꯇꯥꯔꯦꯗꯅ, ꯍꯥꯟꯅꯒꯤꯗꯨꯅ ꯀꯌꯥ ꯃꯌꯥꯛ ꯀꯟꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯊꯥꯒꯗꯧꯔꯤꯕ ꯑꯁꯤꯅ ꯈꯔ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯅꯪꯉꯣꯟꯗꯒꯤ ꯏ ꯈꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣꯅꯦ ꯑꯣꯖꯥ? ꯑꯩꯉꯣꯟꯗꯒꯤ ꯏ ꯂꯧꯔꯒ ꯑꯩ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯗꯅ? ꯃꯗꯨꯒꯤ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝꯗꯨ ꯄꯤꯕ ꯉꯝꯂꯒꯗꯤ ꯅꯪ ꯉꯁꯤꯐꯥꯎ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯒꯅꯨ, ꯍꯥꯏꯌꯨ, ꯉꯝꯅꯤ ꯉꯝꯃꯣꯏꯗꯣ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯣꯖꯥ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯨꯠ ꯇꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯒꯗꯕꯅꯤ꯫ ꯁꯦ, ꯏ ꯍꯥꯏꯕꯗꯣ ꯄꯤꯖꯔꯒꯦ, ꯀꯃꯥꯏꯅ ꯂꯧꯒꯗꯕꯅꯣ? ꯐꯩ, ꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯂꯤꯕꯣ꯫ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤꯕꯣ, ꯑꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯦꯄꯦꯛꯁꯅ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯨꯠ ꯀꯥꯆꯤ ꯀꯛꯇꯠꯂꯒ ꯂꯧꯒꯗꯧꯔꯤꯕ ꯏ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯇꯧꯁꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯒꯦꯄꯦꯛꯁꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ, ꯁꯦ, ꯁꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤꯗꯒꯤ ꯁꯤꯅ ꯊꯥꯡꯁꯤꯅ ꯈꯔ ꯌꯥꯠꯂꯦ ꯍꯥꯏꯔꯒ ꯏ ꯈꯔ ꯊꯣꯛꯍꯜꯂꯨ, ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯈꯖꯤꯛꯇꯪ ꯇꯥꯍꯜꯂꯝꯃꯨ ꯏꯕꯣ꯫ ꯑꯣꯖꯥ, ꯅꯥꯗꯤ ꯑꯣꯟꯊꯣꯛꯑꯒ ꯅꯥꯔꯤꯅꯦꯀꯣ꯫ ꯅꯪꯒꯤꯁꯤꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯌꯥꯝ ꯇꯧꯔꯛꯈꯤꯗꯧꯔꯤꯕꯖꯥꯠꯅꯤ꯫
ꯅꯪꯉꯣꯟꯗ ꯁꯥꯊꯤꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯈꯩ ꯑꯁꯣꯝꯗ ꯁꯥꯊꯤꯕ ꯍꯦꯟꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯕꯁꯤꯡꯗꯨ ꯇꯥꯕ ꯐꯪꯂꯒꯅꯤꯗ ꯍꯩꯁꯦ ꯊꯕꯛꯇꯣ ꯊꯤꯟꯊꯔꯒꯅꯨ ꯍꯣꯏ ꯑꯣꯖꯥ ꯑꯁ ꯊꯥꯡꯁꯤꯅ ꯈꯨꯗꯣꯝꯕꯤꯁꯤꯗ ꯂꯦꯟꯕꯁꯤꯕꯨ ꯈꯪꯍꯧꯗꯅ ꯂꯦꯟꯈꯤꯕꯅꯤ ꯈꯪꯅ ꯂꯦꯟꯕꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯑꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯍꯥ ꯑꯣꯖꯥ ꯌꯥꯔꯗꯤ ꯑꯩ ꯂꯦꯟꯖꯔꯒꯦ ꯑꯁ ꯑꯗꯨ ꯅꯠꯇꯦ ꯂꯦꯟꯖꯔꯗꯤ ꯍꯣꯏ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯑꯩꯁꯦ ꯏꯔꯣ ꯀꯧꯇꯥꯁꯤꯗ ꯇꯥꯍꯜꯂꯨ ꯑꯁꯨꯝꯅ ꯀꯦꯄꯦꯛꯁꯇꯣ ꯃꯈꯨꯠ ꯑꯗꯨ ꯂꯦꯟꯊꯠꯇꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯄꯤꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯇꯞ ꯈꯔ ꯇꯥꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯁꯅꯥꯅ ꯌꯥꯔꯦ ꯏꯁꯤꯡꯗꯨ ꯀꯧꯇꯥ ꯑꯁꯤꯗ ꯇꯞ ꯈꯔ ꯇꯥꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯧꯇꯥꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯏ ꯂꯧꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯦꯄꯦꯛꯁꯅ ꯆꯠꯈꯤꯕ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯍꯣꯔꯦꯟ ꯊꯧꯔꯝ ꯇꯧꯕꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟ ꯈꯔ ꯊꯅꯝꯃꯨ ꯍꯥꯏꯔꯤ ꯑꯃꯨꯁꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯦꯄꯦꯛꯁ ꯍꯥꯟꯅ ꯚꯥꯞ ꯇꯥꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗꯨꯅ ꯂꯨꯄꯥ 500 ꯄꯤꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯦꯄꯦꯛꯁ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯃꯁꯤ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯨꯁꯅꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯦꯄꯦꯛꯁꯇꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯄꯩꯁꯥꯁꯨ ꯃꯥꯡꯉꯤ ꯏꯁꯨ ꯃꯥꯡꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯩ ꯏꯁꯥ ꯑꯣꯏꯅ ꯁꯤꯔꯒ ꯇꯣꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯦꯄꯦꯛꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯔꯛꯏ ꯀꯦꯄꯦꯛꯁꯀꯤ ꯅꯨꯄꯤ ꯑꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯒ ꯀꯔꯤꯅꯣ ꯄꯀꯧꯇ ꯀꯧꯔꯤꯕꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯁꯟꯖꯥ ꯌꯥꯆꯪꯂꯛꯄꯁꯤꯗ ꯑꯗꯨꯝꯅ ꯀꯧꯕꯗꯣ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗꯕꯒꯤꯅꯤꯅꯦ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯆꯠꯂꯣ ꯏꯁꯤꯡ ꯑꯁꯤꯡꯕ ꯈꯔ ꯄꯨꯊꯣꯔꯛꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯦꯄꯦꯛꯁꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯁꯤꯡ ꯑꯁꯤꯡꯕ ꯍꯥꯏꯕꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯄꯦꯛꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯀꯦꯄꯦꯛꯁꯀꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯒꯨꯝ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯑꯌꯤꯡꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯦꯄꯦꯛꯁꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯤ ꯃꯈꯨꯠ ꯑꯗꯨꯅ ꯏ ꯊꯣꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯨꯔꯕꯒꯦ ꯃꯤ ꯈꯟꯅꯔꯨꯔꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯄꯦꯛꯁꯅ ꯀꯩꯁꯨ ꯇꯧꯗꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯀꯦꯄꯦꯛꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯐꯥꯎꯕ ꯈꯪꯍꯟꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯦꯄꯦꯛꯁ ꯑꯗꯣ ꯃꯈꯨꯠ ꯃꯁꯥ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯕꯦꯅꯦꯠ ꯅꯞꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯣ ꯍꯦꯟꯅ ꯐꯖꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯆꯠꯂꯔꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯁꯤꯅ ꯊꯥꯕꯨꯡ ꯍꯣꯏꯗꯅꯤ ꯊꯥꯕꯨꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒ ꯀꯦꯄꯦꯛꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯁꯨꯡꯌꯥꯟꯖꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯦꯄꯦꯛꯁꯅꯁꯨ ꯊꯥꯕꯨꯡꯗ ꯐꯠꯇꯕ ꯀꯌꯥ ꯊꯥꯖꯜꯂꯤ ꯑꯗꯨꯗꯨꯒ ꯊꯥꯕꯨꯡꯅꯗꯤ ꯃꯍꯥꯛꯅ ꯊꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯇꯧꯗꯨꯅ ꯉꯥꯛꯊꯣꯛꯂꯤ ꯑꯗꯨꯒ ꯊꯥꯕꯨꯡꯅꯁꯨ ꯀꯦꯄꯦꯛꯁꯇ ꯍꯟꯗꯨꯅ ꯊꯥꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯄꯤꯁꯛꯅꯗꯤ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡꯒꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯔꯤ ꯊꯤꯡꯊꯗꯅ ꯊꯥꯕꯨꯡꯗꯣ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯄꯤꯁꯛꯄꯨ ꯇꯔꯥꯝ ꯑꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯅꯪꯕꯨ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯦ ꯃꯄꯥꯟꯁꯤꯗ ꯄꯨꯊꯣꯛꯆꯔꯛꯂꯣꯔꯥ ꯍꯣꯏ ꯁꯨꯃꯥꯡꯁꯤꯗ ꯄꯨꯊꯣꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇ ꯈꯨꯠꯁꯤꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯇꯞꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯊꯦꯡꯗꯨꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯊꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯒꯦ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯒꯤ ꯅꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯂꯕꯗꯤ ꯅꯈꯣꯏ ꯈꯨꯝꯕ ꯌꯥꯗꯦꯀꯣ
ꯑꯗꯨꯒ ꯑꯃꯅ ꯅꯈꯣꯏꯗ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯣ ꯑꯣꯖꯥ ꯋꯥ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯗꯅ ꯍꯥꯏꯔꯝꯕ ꯑꯗꯒꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯈꯣꯏꯕु ꯋꯥꯍꯟꯒꯅꯤ ꯀꯥꯏꯗꯅ ꯍꯥꯏꯔꯝꯕ ꯃꯤ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨ ꯑꯣꯖꯥ ꯀꯅꯥꯁꯨ ꯍꯥꯏꯅꯈꯤꯗꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯂꯣꯏꯅꯕꯤꯗꯤ ꯃꯥꯗꯤ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯍꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯗꯨ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯏꯃꯨꯡꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯧꯊꯣꯔꯛꯂꯨ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯂꯩꯌꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯨꯡꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯁꯨ ꯀꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯐꯔꯦ ꯐꯔꯦ ꯅꯕꯥꯅꯤꯁꯨ ꯁꯨꯔꯕꯅꯤꯅ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯒꯅꯨꯀꯣ ꯀꯅꯥꯒꯨꯝꯅ ꯅꯈꯣꯏꯒꯤ ꯅꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯂꯕꯗꯤ ꯈꯨꯝꯃꯨꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯃꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯣꯏꯔꯒꯅ ꯃꯔꯥꯏ ꯆꯪꯖꯔꯛꯆꯅꯤ ꯑꯗꯨꯗꯤ ꯍꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯕꯥꯛ ꯀꯌꯥ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯤꯟꯖꯦꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯀꯣꯛꯄꯤ ꯆꯥꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯛꯅꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯤꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯇꯨꯡꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯅꯣ ꯑꯃ ꯂꯦꯞꯂꯝꯂꯒ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯕꯗꯣ ꯄꯤꯁꯛꯅ ꯎꯍꯧꯔꯤ ꯃꯗꯨ ꯎꯕꯗ ꯄꯤꯁꯛꯅ ꯍꯩꯁ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯗꯧꯔꯤꯌꯦ ꯀꯔꯝꯕ ꯑꯃꯥꯏꯕꯅꯕꯨ ꯊꯔꯛꯂꯤꯕ ꯑꯁꯨꯛ ꯁꯥꯊꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯕꯣ ꯐꯩ ꯑꯗꯨꯕꯨ ꯆꯪꯁꯤꯟꯈ꯭ꯔꯕꯗꯤ ꯍꯜꯂꯔꯣꯏ ꯑꯩꯁꯨ ꯑꯃꯥꯏꯕ ꯄꯤꯁꯛꯅꯤ ꯆꯍꯤ ꯀꯌꯥ ꯑꯃꯥꯏꯕ ꯇꯝꯗꯨꯅ ꯈꯨꯠꯐꯥ ꯂꯩꯔꯕ ꯑꯃꯥꯏꯕꯅꯤ ꯈꯪꯒꯅꯤꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯂꯦꯝꯕ ꯊꯥꯔꯔꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯥꯏ ꯊꯕꯨꯡ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯊꯕꯨꯡꯗ ꯀꯧꯔꯕꯁꯨ ꯊꯕꯨꯡꯒꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯛꯅ ꯍꯟꯖꯤꯟ ꯊꯕꯨꯡꯕꯨ ꯀꯧꯔꯤ ꯑꯥꯏ ꯊꯕꯨꯡ ꯎꯏꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯁꯥꯎꯔꯞ ꯇꯧꯅ ꯑꯩ ꯅꯈꯣꯏꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯥꯏ ꯊꯕꯨꯡ ꯑꯁꯨꯝꯅ ꯃꯁꯥ ꯅꯣꯝꯃꯒ ꯀꯧꯔꯨꯕꯗꯨꯗ ꯊꯕꯨꯡꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯉꯁꯥꯏ ꯀꯧꯕꯗ ꯈꯨꯝꯒꯅꯣꯗꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯕꯨ ꯏꯁꯦ ꯍꯥꯏ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯋꯥ ꯍꯪꯉꯝꯗꯥꯏꯒꯤ ꯍꯪꯉꯛꯄꯗꯨꯗꯤ ꯍꯥꯏ ꯈꯨꯝꯕ ꯐꯩꯗꯅ ꯅꯪꯒꯤꯁꯤꯗꯤ ꯑꯄꯪ ꯁꯣꯔꯣ ꯍꯥꯏꯌꯨꯗꯨ ꯇꯧꯔꯦꯗꯅ ꯅꯪꯒꯤꯁꯤꯗꯤ ꯑꯣꯖꯥ ꯑꯩ ꯚꯥꯞ ꯑꯃ ꯐꯔꯦ ꯅꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏꯁꯤꯕꯨ ꯀꯔꯤꯅ ꯍꯥꯏꯕꯅꯣ ꯑꯣꯖꯥ ꯈꯨꯃꯟꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯃꯠꯇ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯇꯅ ꯑꯉꯥꯡꯁꯤꯡꯗꯨ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅꯃꯛ ꯊꯝꯈ꯭ꯔꯦ ꯐꯔꯦ ꯑꯩꯕꯣ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕ ꯑꯩꯁꯦ ꯈꯨꯜꯂꯧ ꯄꯜꯂꯧꯒꯗꯧꯔꯤꯕꯅꯤ ꯈꯣꯡꯂꯧꯅꯩ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯁꯤ ꯑꯗꯣ ꯏꯕꯦꯝꯃ ꯑꯣꯖꯥ ꯅꯪꯁꯨ ꯀꯤꯒꯅꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕꯗ ꯑꯁꯦꯡꯕ ꯇꯥꯟꯖꯥꯗꯣ ꯍꯦꯛ ꯐꯪꯕꯒ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯠꯈꯤꯒꯗꯧꯔꯤ ꯑꯗꯨꯅꯒ ꯂꯣꯏꯔꯗꯧꯔꯤ ꯈꯔ ꯑꯗꯨꯝ ꯃꯊꯪ ꯇꯧꯔꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩꯀꯣ ꯑꯗꯣ ꯑꯣꯖꯥ मधु तौबीनबगीदमक्ता हाइबदि मधु ngaktoknabagidamक्ता ओजाबु अइखोइना टाइ खैरबिनबा कौजरिबसिनि मतेंग पांबिनबा पांगलिदनको पांखिगनि अदबु तौगदोरिबा थबक असिदि आइना खंगहौदबा मतमदा मखोइना थिंगरुरबदि खुदोंग थीगनि हाइबगि वानि आइना खंगलबा मतुंगदा तौबदुरि आराइबनि ओइनागे थबकनि आइना खंजिङैदा मखोइना करि तौरकदोरिबनो हाइबदुदि हारना खंबनती आइना युम मसिदा लैदना लैबु ओरगदि मखोइना तौरकपसिंदो खुदक खुदकता खंगदबनिदो आदुदि नतबनिना नंगना लाक्लगा तंबनिना तमलरबा मतुंगदा सी तौसी हाइदु तानबनिना खैतंग खुयौनबगि वानि सेसे आइना पोरकलिबा लंगहुमसै
नखोई खुदांगता किसल्लु ओ फगनी ओजा हाय सिदंत किरोक्से ये त कीगदबनीने ओइद कीगदब नती या पंगिदा ओजा अखोई खंगदबैनी ये त कियु असुमना आमाइबा अदुना हाइरकपदगी थाबुंग अमदी महाकी नुपिना लंहुमदो मखोई की येता किसल्लरे असुमना कीबा लोरदुना आमाइबा अदुना मखाताना हाइरई ngasigithi ai chatkhage aruduga kari torokpake haibado fajana khangdoklaga aingonda mu hairakadabani nakhoina horen haige hayeng haige da namsillurabadi nakhoida yamna khudong thiba lakani aduga ai mathangdi amukna toroktana mongta ai tobige ado ngasigidi ai hallage ne ko fagani wajamaiba ado lupa chohumsi paibiko era yare da ibo nangna da pi aina tobiri siga nangna piri siga nangna helena hei ngasigidi laura roige ko oza paibiko oza na khuigi dam ka tobiri base mabalon thong yam khraba jani hoi madai paisin khage ko asumna amai ba pisakna thabung dagi senpham mado lauraga mahak mayum lomda hankhri matamado da thabungna masigi oza pisaksi haidibara haidribara gyalama tarin karmaina bu tawba jano kok losinba yabadu bu sum thimthadana thami ainaga amaiba oiramadine sak losinga thabani as yarese misune yadana tawribani ba sangsilo oin he yaradana budi tawribani adu oiba taragasu aikhoida kablakliba amaibadu mani soita khangwani sallaga wari sarasu yai haidu u haibasu yade aina sawraktana ne saura ke dodiba sauraktana kari taruri gini jaga tho tu mutabni ne la asom na hainaraga thabung amadi mahaki nupido nuk notuna imung da sangki masigi matung matam madu haukhri ahingi matam oirakli matam du ahingi pung bharo sab charbani amaiba amusana du mahaki laisana pham aduda parap lakli araduga ngasai gapex taki lahuba I adusu pairakli asumna mahana parap lakpana yim adudagi phanayam sangna thorakli aduga makoigi maningi pukri adugi mataida hauriba haikha chabul hauriba aduga manakta haibi su hauriba adugi kasil aduda changsin khraga mahakna khubak purok khuduna mahana sanaba layado kauthorei asumna mahana sanakhiba layado kauthorakpa aduta mafam aduda akanba nuksit kaya sitpa horakli aduga namthiba manam kaya masunnamakli masidagiti amaiba amusana gi mamang maktada mahana hek sanaba lai ado leplari matamaduda amaiba amusana na hayo aina makhoi gi imungdu yengsinnabagi damakta haikhibadu yengsillabra kari tawhui oza aina kupna sinaduna jeibu tamda makhoi lai khoiram howi aduga yum aduda aikuna tawriba singasi changtanaba amadi makhoi gi masada aikuna sokpa paiba amadi aikhoida kihan khanganbada kidana damakta amaiba amana makhoi gi makhutta langhum ki khre amaiba amana makhoi gi langhum ki khrabra adudi amaiba dudi kanano kari mamin kawi kadai dagi no haibadi khangbro oza adudi aikoi khangjare thongada sumchat khre mahangna ai ubada mahangnapsu aibu phagadabagi tanaraklibani adagi aiso adumak chele mangoda phanba yabnati aduga kaidonungda mahana pharabasu nangna haidokpa yadi bap tayadana phagani oza adubu oza maiba nakoisi haine aikhoina phana chelebasu upai ga mata leiba jatnati nakhoina leiwa mantra solaga kaurakpada haujiksu laklibasini pharene adu werabasu chatkadoriba thabak asiri nahakna chatkadabani aduga aina tawgadoriba thabak ase kanada su khangal loidabani ko aiko nangbu ngasidi anouba mathela ma chage haibrane kari werabano ojamaiba ase masi kari mali asumna gepex na ngasai piramba I ado mana sanari ba laimu aduda utli adomna utluba aduda laimu aduna yamna harauna masidi aina matam kya gi mamangtaki pamduna laklaba posakni aingonda piro haiduna yamna khawrangna ngairakli wafam adugi khudong chaba lauraga amaiba aduna adu werabadi fare nahangna masi pamlabadi chatlu magi thabung hairiba misakado ngasigi nomit asida mahaki yaibi lawgadabani
ꯑꯗꯨ ꯉꯝꯂꯕꯗꯤ ꯃꯁꯤꯒꯤ ꯏ ꯑꯁꯦ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯁꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯄꯥꯏꯕ ꯁꯣꯛꯄ ꯇꯧꯕꯗ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯂꯪꯍꯨꯝ ꯀꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯤꯕꯅꯣ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯎꯁꯤꯠ ꯊꯧꯑꯣꯏꯗꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯃꯤ ꯅꯈꯣꯏꯗꯤ ꯁꯤꯕ ꯅꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯔꯛꯀꯅꯨ ꯀꯗꯥꯏ ꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯃꯨꯁꯅꯥꯗ ꯙꯝꯀꯥ ꯇꯧꯔꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯀꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝꯗꯒꯤ ꯂꯧꯔꯛꯄ ꯎꯠ ꯑꯗꯣ ꯃꯍꯥꯛꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯂꯥꯏꯃꯨꯗꯣ ꯆꯥꯛꯊꯦꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯥꯎꯔꯤꯕꯗꯣ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ ꯈꯛꯇꯅ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯇꯩ ꯑꯃꯠꯇꯅꯗꯤ ꯇꯥꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯨꯁꯅꯥꯅ ꯆꯠꯂꯨ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯒꯤ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯊꯥꯕꯨꯡꯗꯣ ꯍꯥꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯆꯠꯄꯗꯤ ꯆꯠꯈꯤ ꯑꯗꯨꯕꯨ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯥꯡꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯣ ꯊꯥꯕꯨꯡꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯀꯗꯣꯝꯗ ꯆꯪꯂꯒ ꯊꯥꯕꯨꯡꯕꯨ ꯑꯋꯥꯕ ꯄꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯊꯥꯕꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯟꯕꯗ ꯅꯠꯇꯅ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯣ ꯑꯉꯥꯡ ꯃꯃꯥꯗꯤ ꯂꯩ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯍꯩ ꯇꯥꯔꯤꯕ ꯅꯪꯕꯣ ꯍꯩ ꯇꯥꯔꯤꯕ ꯅꯪꯕꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯍꯩ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯀꯅꯥ ꯃꯥꯟꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯅꯥꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯅ ꯐꯩ ꯃꯁꯤ ꯃꯣꯏꯒꯤ ꯑꯃꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯕꯨꯡꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯨꯝꯌꯥꯏ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯊꯝꯕ ꯁꯨꯝꯆꯠ ꯑꯗꯣ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯦꯞꯂꯒ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯣꯡꯈꯠꯂꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯨꯝꯌꯥꯏꯗ ꯀꯔꯤ ꯂꯩꯍꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯨꯝꯆꯤꯠꯇꯣ ꯃꯇꯣꯝꯇ ꯂꯦꯞꯂꯒ ꯋꯥꯏ ꯁꯤꯠꯂꯨꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯤꯗꯤ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯃꯇꯣꯝꯇ ꯋꯥꯏ ꯁꯤꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯅꯕꯨ ꯐꯩꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯖꯅꯗꯦ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯉꯒ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯅೋ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤꯅ ꯑꯩ ꯌꯦꯡꯂꯨꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯨꯝꯆꯤꯠꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯊꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯨꯡꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯇꯗꯤ ꯀꯔꯤꯝꯇ ꯎꯗꯕ ꯖꯥꯠꯂꯅꯦ ꯑꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯕꯨꯡꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯕꯨꯡꯗ ꯌꯦꯡꯂꯛꯂꯒ ꯀꯗꯥꯏꯅꯣ ꯁꯨꯝꯆꯤꯠ ꯁꯤꯠꯂꯦ ꯍꯥꯏꯕꯗꯨꯕꯣ ꯑꯩ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯁꯤꯠꯍꯧꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯕꯨꯡꯗ ꯊꯣꯛꯂꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯥ ꯑꯗꯨꯗ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯒ ꯃꯊꯛꯂꯣꯝꯗ ꯅꯣꯡꯈꯠꯂꯛꯄꯗ ꯆꯥꯛꯈꯨꯝ ꯆꯪꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯃꯃꯤꯠ ꯏꯂꯪ ꯂꯪꯂꯒ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯥꯕꯨꯡꯅ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯈꯤ
ꯊꯥꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯄꯥꯈꯠꯂꯗꯨꯅ ꯍꯥ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯍꯧꯖꯤꯛ ꯊꯥꯕꯨꯡꯅ ꯎꯈꯤꯕ ꯑꯃꯨꯕꯗꯣ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯊꯥꯕꯨꯡꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫